Saliba tha asigi tang kunganipanda Youth Welfare Club YWC na pangthokiba laikai gi oiba mifamda laukiba warep ki matung inna Babokta Sel Thaba Heijingpotta cake kakpa amadi Khudop SIBANACHINGBA THOURAMLABADI Lupa Lising yankai lauragani haina Youth Welfare Club ningom thong Sairom laikai gi Secretary W Gunadazana thadorokpa serol amana khangalakle serol asina makha taraduna hai ningom thong Sairom laikai na konba mafam singda na chanabiga mari lainana asiana gi thauram luhongba Heijingpot amadi uso wasopta sel paiba singi sanabi oirambadagi haujingna soifadraba sanabi amagum launarakliba Babokta Sel Thaba Heijingpot numita cake kakpa Khudop sinaba Fizang khanbada ahenba tawba pumnamak athingba thamba haina wareb laukhre hariba athingba si mathang tha December dagi sanaba hauba amadi kanagumana athingba sigi mayokta thabak Touramlabadi Lupa Lising yankai fine lauba hainasu wareb laukhre hairi